AKANBA NONGLEI NUNGSHIT amadi len yauna chukhiba nongna Awa Cheitheng Nanghallaba Shing Da Leingak na Matik Chaba compensation Pibiyu HAINA coordinating committee on Manipur integrity Cocomi na TAKSHILLAKLI hiram masiga mari lainana Cocomi gi media coordinator Yumkhaibam Surjit Kumar Khuman na khudek piduna thadorakpa cherol amana hai mamang chahi gi me ahumdagi chin kugi narco terrorist singna haurakhiba irang aduna maram oiraga miyamda achoba Cheitheng fanglipade Irang asina madam oiraga lomi sinmi kaya lau panmak ngamdabadagi awaba potlum kaya nalibade awaba Cheitheng kaya fangli kai cherak asida namdam asida amungda thokhijaba maongda tha asigi mangada AKANBA NONGLEI NUNGSHIT amadi len yauna chukhiban dongna piyamda asuki matik awaba pikhi len yauna AKANBA maongda sitkiba NONGLEI NUNGSHIT aduna Manipuri tampaki mafam kayada yum kai kaya akai atoi thoganke lomi sinmi singna uba mahai marong kaya mangtahanke loinana Braza tarakpadagi asi ana asok apan kaya yauke thaudok aduda kham thengna Awa Cheitheng fanglaba iramdam asigi miyam maru oina lomi sinmi kaya gi awabada Cocomi na saru yari thaudok aduda asi ana thokhraba imung singda leingakna meeting changduna bifam thokpa tengmang sing athuba matamda pitokpiyo loinana mahi marong mangta khraba lomi singi compensation athubada pithokpaga loinana khudong thiba nangkhraba lomi sinmi singna imung pubak kamnabagi damak leingakna akhanaba thaurang paikhatpiyo Amaromda awa ana taraba singda tengbang amadi makhugi yaifa tharang sing paikhatpada politics khut yaupigado mamangda ikang amadi ising ichau thokhiba matangda leingangna relief ke senfam kaithokli haida lauthokrabaso miyamda mapung fana yenthokpagi mami takide maram asina matam gi thoklakliba natural disaster asigi survey report ningthina lokhatpa asi yamna maru oi DC SGO SDC khaktana khungkatpa report na mapung fabu oigini thajade Leingakna survey gi piriba format aduda local club amadi maira paibina paksana report lokhatlaga DC amadi SGO da pikhatpana hena mapung fagani yamna sathina sokpa kharadang sokpa haina category khaidoktuna compensation pibagi thabak chathabana atum oigani haina cherol asina makatari